Hello, I giving Boboy Nameirakpam. Nahan Pumas the Sorgi Wapau Tana Bugida Maglak Piba and Sigida Magatagatory. Agi Prathnadi, Nahan Natag the Wapau and Sigima Palna, Isorbu and Nungsiba, Amasum Mahakki me, Aduga Mahakki Singlupi and Nungsibasini. The Wehana Nahakin from the Nolukchoning Badudi, Nahanatag the Wapau Asina. Nahanaki Sinlupta Pipam Topanaki commitment, Amasung Nahaki Singluki Luching missing in Makapon Pam Tokpa Adugi Mahotisilandigan. Adu Wapau Sigima Palna. Nagising lupa hinanung siba, nagising lupa luching musing hinanung siba, adu quite maruoina, isori matik mangalig na maghingba punsi da chakot pa adu, eki prathanani. Ibang umaki wapau, taminas. Bible sing adu Mark pandup ahum pada tret tagina taraga mapan phawda ayak lona hangdokpi. Mark chapter 3 verse 7 to 19. Ayak ni sure you want si pathok cherke sambidu na dum ni sai sagi Bible da punung chang yangbi. Awdagi Jisu na magi sibok single na pata sa thokre adu Galil dagi amasung Judea dagi achoba miyam amana Mahakki tunghilam. Jerusalem dagi Idumea dagi Jordan wang madagi amasung Turga Sidon gi akoiba dagi achoba miyam na ibungo na taukiba adu taraduna ibungo da lakle miyam adu yaman bana maram yaman ba maram na ibungo bu omsindan anaba Mahakna Mahakki sibok sing da hi machama tharang toduna Mahakpu ngai na baharam Mahakna anaba mi yamna phan ki maram na anaba mi kayana su Mahakpu sokna bagidamak mangolom da insillam seng ba thawai sing aduna Mahakpu ubada Mahakki mangna tu thaduna lawi launa hairaki nahakti sorgi macha nipane makoina Mahakka no haiba haidokna ba Mahakna makoi da akan ba yathang piram Audagi Mahakna chingna chatkiduna Mahakna kauningba makhoi adu manak Mahakki manakta kaurami amasung makhoina Mahakki manakta laklami aduga Mahakna mi tarani thoibu Mahakka loinana ba amasung Mahakna makhoibu sandokpa thanaba khandoklami aduga anaba singbu phanaba amasung bhut singbu tanthoknabagi matik pibirami Mahakna Simonbu Peter hana mingtholami Zebedegi machanipa Jacob amasung machin manau Johan Mahakna makhoida Benerges arthadi nong khakpagi machanipa sing haina mingtholami Andreabu Philip Bartholomew Matthew Thomas Alphaeagi machanipa Jacob Thaddeus amasung Kanan macha Simon Mahakku bithokpa Judas Iscariot adugi matungda makhoina yum amada changki prathana tause isorai matingis ekhui pam sungisor mikipungja sida nahakki nungsiba amakhakta ngaibna chanapa Jisu Khristagi punsi marna Mahakki thaugaldu ngasigi numita Mahakna sebok singbu kauthok tarani thoibu kauthokduna sebok sembagi account asi Prabhu ekhogi maphamda tambinabam sung takpinabagidamak achabadam pinabibagidamak thagachari nakina chanapa Jisu Khrista singlu punna thajaba singlona yengninabagidamak achabadam pinabibagidamak thagachari Runga sinumita naki wai sigi mapana Khristagi thaugal Khristana oiriba amasung Khristana tawriba khudimak sing asigi maram achumba naki wai gi mapana utpi Prabhu ekhogi pap singna naki wai asibu lan ugadobudagi amasung lana bhap tagadobudagi kanbi ekhoi mamginung nang thabuk subiduna ekhoida tanabgidamak na kong unabgidamak mid amasung losunabgidamak thamoi bunga nang tharang tobiduna pinabi Prabhu naki thausal adugi mapana ekhoida naki aningbadu amasung Khristagi ningthijabdu utpi Prabhu asabana
aingmana or anabana or ayekpana asonbana runa ki wahi ase taka dobudagi ayet pogidobudi kanbi aikoi mateng pangbi ayak mateng pangbi Jisu Khristagi mingni jirbani amen aikoi mangi no majing pawbada chapter 3 gi verse 6 pawdi yengmina krabagi matung na ngasi gi numit aikoi chapter 3 gi verse 7 dagi 19 pawje ko yengmina kani now aikoi na Mahakki Larigasi hauba dum yang pamatamda maroina mamang pawda kuna nei nakraba jaga da Mahakki section ama loiraba now haiba section maroina yang po bitar haiba section adu da kuna uba phangki ba Jisu Khristagi thaugal hauba aduga haiba thaugal da tongan opposition manga adu koi uba phang aduga haiba opposition adu climax adu ai koi chapter 3 gi verse 6 uba phang karam haina koi du uba phang first sing now sabat numita tawki ba thabak khudimuk singadani now Sabbath numita Jisu Krista tawkiba thabak sing aduna maram oraga verse 6 first sing na chathok kiduna Herod ki mi single loinana ma ki mayuk ta hoduna ma pukram na hat sig haduna wata na now climax yo krabane sis asigi section now ngasi tagi hagodu section sina anu section amane har basidagi chapter 3 ki verse 7 dagi na chapter 6 ki verse 13 phau basina Karmana Karida climax only hand hype over target. Jisu Khristagi Mahakki sebokna khandok pudi horokan haiba sebokna adu thawul tawna bi demna thadok adu the climax oigadorin. Adu chapter 3 gi verse 6 yeng matam the yana noting ma tholo amana side thoise. And the first sing amasung sasa gi oja sing sina khale se makhoi waya tangakpa missing makoi dharma chelba missing hana khanja missing makoi story wahai ngae waya tangaya na khanu sing adu yo makoi na verse 6 taru bethabak se mi hana bigi demak adu waya tang mi hat pe yade Jisu Kristana pothaba numit adu da makhuna ma se thab nupa ama phahanba adugi damakta Jisu Christ bu halana bagi wakhal aduga loinana makoi Herod ki missing word salana bigi demak sapas makoi pab ma sumo gi akan mo wakhal aduna akan ba thamoy aduna isorgi haib ilhana khan bo bitar makoi isorgi haib in ba missing nate makoi isorgi atang thugai bising adu phaw makoi mit aduna tang ba makai udaba makai makoi na Jisu Christ hana bagi thorang tu bu khone verse 6 ubu phang aduga haib basing matung Jisu Christ na khone verse 7 dagi ubu phang khra adugumna anouba mapham amada now hamase Galil gi ministry gi first phase na akoi lobe and this aduga verse 7 dagi Mahakki thawal adu mafam amada Mahak to bu koi ubu phang Galil gi second phase of ministry haina haibatar adu ngasi ni midati hamada aikoi na tawdi mafam asida asigi section sida aikoi na ugodi Jisu Krista sina Jisu Krista se sebok semba isor na koi ubu phang adu khakting sun na karigidamak maakna sebok sing taran thai kau thuibna masung semibna habida ubu phangani adu na hamada koina tawdu singa sigri mi verse 7 dagina verse 19 pause I explain to rakani texting se adu gi matung de maru oina aikoni yenga du se Jisu Khristagi asengba sebok amagi punsidagi upham thokwa hira manga de koi wakal tawminagan maru na han explain to kroba text explain to kroba adu dagi haiba hira manga adu by way of application de koi yengni rakani adu ngasi gi numita verse 7 again verse 19 pau bas de kone khamina be ba achobo waro or main idea or one takeaway adu di asidale Jisu Khristagi sebokna Mahakka loinana chatminnaduna Mahakki haibil yam na tel and the haiba si event ani ne khon ubu phang verse 7 again verse 12 pau bas de na kanglup ama aduga verse 13 again verse 19 pau bas dina kanglup ama haiba kanglup ani aduki matik tonga aduga haiba kanglup ani asina makoi Jisu Christ bu yeng su tonga le haiba kanglup ani asina Jisu Christ gi matung ingado bugi maram adu su tonga le purpose du jam tonga le aduga verse 7 again verse 19 pau bas dina Jisu Christ gi sebokna the disciple of Jesus, a true disciple of Jesus, Jisu Khristagi asengba sebokna Mahakka loinana chatminnaduna Mahakki haiba illi. True disciple of Jesus walks with him in obedience. Now,
ꯑꯁꯤꯗꯒꯤ true disciple ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ sebok ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯑꯗꯨ ꯍꯥꯟꯅ ꯑꯩꯈꯣꯏ ꯚꯥꯞ ꯇꯥꯃꯤꯟꯅꯁꯦ. Now, sebokꯁꯤ ꯀꯅꯥꯅꯣ? Jisu Khristagi sebokꯁꯤ ꯀꯅꯥꯅꯣ? Now, Christianityꯗ ꯊꯥꯛ ꯑꯅꯤꯒꯤ ꯑꯣꯏꯕ ꯃꯤ ꯂꯩꯇꯦ. States anigi oiba mi leite, or first class or second class leite. A follower na ama, disciple na ama leite. Kanano Jisu Khristagi sebok sing haina hai se. Jisu Khristabu kanbiba mapu amasung prabhu oina thajakraba khudingmak sing adu Jisu Khristagi sebok ne. Jisu Khristagi tung inkraba mipum khudimmak Jisu Khristagi sebok ne. Jisu Khristagi sebok sing adu Jisu Khristagi tung ilibumi sing amaronda achambalo na aikona gyan taba yaba mongna kaino Christian khudingmak Jisu Khristagi sebok ne. Every Christian is Christ's disciple. Now kangbu khara amana de atopa mi khara amana de Jisu Khristagi tung inbaga Jisu Khristagi sebok ani je khaidokna na bagi damakta yamna kana hone. You can be follower, but you must be disciple to kangbu sing na ani you cannot find it from the Bible. Bible le du theng ne ba ngamo. Phangju phangoi amata. Maramdi Jisu Khrist na mathipan kunipanda magi sebok sing du haiba matam do magi sebok sing adu ne mana hairami do chatun jakhi mapu sebok semu, right? Sebok semu. Make disciple. Kada Jisu Khrist na magi disciple da disciple same gi makina hai kana no kana same gi do okay mapa macha nu pam sung thawai same gi mingne baptize kana no mapa macha nu pam sung thawai same gi mingne baptize tau gi se Jisu Khrist kan bi mapu sung prabhu na thajara be sing adu o karam haina sebok same gi diba aina na khoi da takpikraba khuding mak sing du makhoi bu ngak na batam bi see distinction amata leite chap mane Christian khuding mak Jisu Khrist gi sebok ne alu karigum asengba gi Jisu Khrist gi sebok oiba taraga de adu ngasi section de ekoni yengmina gadu se Jisu Khrist ga loinana chatmina gani adu magi haibin gani. Now you can call this a mark of a disciple. Jesus makes disciple and those disciples has a mark. Jisu Khrist na magi sebok seme adu harba sebok sing adugi khangnaba mark le ko sakhi sabon le Loiba sakhi sabon sing adu Jisu Khrist na makhoi bu kaubagi mar aduga verse 7 ding verse 12 hours da leiba magi tung ilaiba aduga magi manaka laiba mayam si khena bu khuding sing khoi uba phangar. Now yeng se verse 7. Now numit sabat numit natre tongan mafam amadane aduga Jisu na magi sebok sing lona na path chathokre. Now again aduga Galil dagi aduga Judea gi Achoba miyam amana magi tungilam. See? They follow. Magi tungilam. Adu kenabdo karino ko yengba ubudu ngamakari. Jerusalem dagi Idumea dagi Jordan wang madagi amasung Turga Sidon gi akoiba dagi achoba miyam na ibungo na tauki badu tarduna ibungo da lakle. Miyam adu yaman mana maram na ibungo bu omsin da na ba magi sebok sing de hi macha ma thawrang tawduna maku ngaina ba hairami anaba mi yam phan kibana yamna phan kib maram na anaba mi kayana su maku sokna bagide mangolom da insilame. Now yana amadi we see the popularity of Jesus asigi jaga se Jisu Khrist yamna popular oima, right? Ton maong da magi thawlek hawrak padagi synagogue tagi hawraga gal Capernaum kudimak sing da ayam matam da ayhana mamang wapau sing da haikraba adugumna Galilgi pat mapan Capernaum gi leirak sing da Jisu Khrist gi mingta da kana amat leite aduga Jisu Khrist gi minga se kya kemedik popular ogi haina harba do aikoi mamang gi mathak sing da chu ugra aduga harba jaga se da su kai mayek sing ubu phange mi adukki matik Mahakki tungile karai dagi mafam sing adu aikoi ubu phange Galil dagi aduga Judea dagi aduga Jerusalem dagi Idumea dagi Jordan gi wangma dagi amsung Turga Sidon gi akoi badagi achauba miyam ibungo gi tungile magi tung loina magile Jisu leiba pham khudi mak lai ngi matu ngana inbagi ta loina mak hupchula kana loina mak illaga lai adu harba illaga lai we phum khudi mak sing je maru oina Jisu Khrist adu makoi kanbi phum sung prabhu natragana Jew sing na
Masiha adu bungai se Jisu Khrist se makoi Masiha amane haiba du wakal loina aikoi pap amasung ayoran di kanbiba ngamba kanbigadoba Masiha adu Jisu Khrist ne adu gi wakal nate makoi na magi tungli se makoi wakalon sing adu yung verse 8 to the ibungo na tauki badu tar du ibungo da lagle and verse 9 miyamadu yaman bana maram oiraga ibungo bu omsin na magi sebok sing da hi macha ma thorang tawduna Mahakku ngai nam harmina asida ko na uba phangi se kaino yaman ki bada maram oraka mi sing dagi Jisu Khrist thokla abane kanai da pat lom da thorong na bagi makta now asigi he say it will become like his pulpit magi wapau sandok pham nei hi maram ni kangphan na lepaga wapau sandok pa yar mi sing krik ina baduna maram oraka that is how popular Jesus was adu I ko yeng se intention na karida man tawhi to ki bethabak sing ang bethabak sing butan thoki basing ana ba phan ki basing makut nam si thaba adu phan ki tohan ba khudi mak arum layo phan ki basing and then Capernaum da Peter ki manem bo phala ba ki nongan ba da phan ki khuding mak sing loin mak sing adu khadung sun verse 10 ana ba mi myam phan ki ba maram oraka si magi matung illibe khuding maksing se makoi hakchangi anaba aduga hakchangi khudong chadaba aduga makoi gi punsida thengnaba temporal oiba ngai hang ha ke ba awaba anaba khuding maksing Jisu Khrist na kokhan bang ngambagi wari do taba na maram orakanda adu kokhan na bagi de maktene makoi khuding maksing hoi makoi na nariba masu makoi gi ason makong tek makoi tek khuding maksing adu makoi gi hakchang nungai te ba soin na phawngani of course that's true even I was lok to ya duga I arum lai hawe chahi manga taruk taret mu karim da toru da maram orakan arum lai hawbugi intention or sorry arum lai hawbugi phim je kamai ta ai kaw re adu hanak na ma amu phaw the pain adu anam do bhap ta yam tuna deliverance pa me adu achumane adu haiba du pam maro du pam na te adu haiba missing asigi intention na se maruin makoi hakchangi adu de makoi thawai oiba du de yeng de makoi hakchangi oiba khudong cha da basing hakchangi ba awaba sing adu gi kanbi ba adu ne hena makoi gi thawai gi darkar lei ba adu de gi hena makoi wakal to mi sing adu Jisu Khrist makoi gi thawai gi da makta makoi mang mna de ba thawai gi da makta kari to bi ngam ha ba makoi wahang na te adu ai yana ba phan ngam gadra ma ai gi cha gi buchang na han ma si phawang ngam gadra or ai khut tek or ai gi khong tek si phawang or ai gi arum la he ma lo thu ngam gad oh ngam gani man ni asi to adu de chat la si ma gi ma phan na gi da ma arum la he phan na ba khut tek phan na ba khong tek phan na ba adu buchang ba phan na ba adu ga makal gi na ba khuding ma phan na gi da ma nam ma si thaba nam pang ta ba loi na ma phan na ba khut nam ma si thaba mi sing su loi na ma phan na gi da ma chat la si ma kari gi da ma ta ai na ba le adu pha tha da be chi announcing hariba asigum ai koi punside he hek tawe Christian ko be khoisu ai koi प्रार्थना sing se ayam ba matam da prabhu kari ne koi प्रार्थना prabhu asi bibi prabhu asi anab se lo now hakchangi oiba hiram sing ni badu pap ne haina haben thajab ichile announcing adibu aikoi gi प्रार्थना ayam bas aikoi gi hakchangi awatpa hakchangi anaba hakchangi mathau taba exam pass tawbagi adudagi di crack tawbagi kari tawbagi thabak phangbagi nupi phangbagi nupa adu khaktang toraganda Mahakki ningthau leiba ka mari lene ba Mahakki ningthau leiba chakol ka do Mahakki ningthau leiba ka mari lene ba hiram amar da प्रार्थना tawdu bada adu aikoi gi thawai gi muthau taba sing thawai gi darkar leiba sing amasung atu ba thada bechile inaw sing thawai punsing mathau taba adu wakal irei leitana hakchangi pambagi lairabagi anangbagi anabagi aduda khaktang ai प्रार्थना sing leibo batagadi maybe we still misunderstand Jesus I got a mark account to Ukrabadu, Jisu Khrist and Tayong Pan Laki, but Maru and Anna Pandabra, Hale. Adu Mana Laki with Anna Basing Pan with the market, Jisu Khrist and Masa Magna, Magi Sebokna, Anna Basing Mayam, the Ram the Pan, Padurus Law, and I have Madam the Jisu Khrist have look at nothing. Atoba Sardas say, I do not know with them with Lapon, I will pass on with them with Lapon. Now, haiba khuding maksing ase uraba amasung khangaba matam da phawa haiba missing asina karigidam maga lakuna Jisu Khrist gi manakta ha mako ana phana gi damakta karigumba Jisu Khrist ma ki ana bado pha loida oiba ta ga kanam tan ma gi matung ilang bado nate mam ni kari
ꯃꯥꯒꯤ ꯇꯨꯡ ꯏꯟꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯥꯟꯅꯕ ꯈꯔ ꯐꯪꯐꯝ ꯊꯣꯛꯏ ꯀꯥꯟꯅꯕ ꯐꯪꯗꯕ ꯃꯐꯝꯗ ꯀꯔꯤ ꯀꯥꯟꯅꯒꯗꯣꯏꯅꯣ ꯑꯩꯈꯣꯏꯒꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯈ꯭ꯔꯤꯁꯇ ꯑꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯤꯡꯂꯤꯕꯁꯦ ꯈ꯭ꯔꯤꯁꯇꯅ ꯁꯤꯔꯒ ꯈ꯭ꯔꯤꯁꯇꯒꯤ ꯀ꯭ꯔꯣꯁ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯄꯥꯔꯤꯕ ꯕꯥꯏꯕꯜ ꯑꯁꯤ ꯈ꯭ꯔꯤꯁꯇꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯅꯤꯡꯕꯗꯨꯒꯤ ꯃꯄꯨꯝ ꯑꯣꯏꯕꯗꯨ ꯑꯩꯈꯣꯏꯗ ꯈꯪꯍꯟꯕꯤꯔꯕ ꯑꯗꯨꯒꯤ ꯕꯥꯏꯕꯜꯁꯤꯡ ꯑꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯊꯅꯥꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏꯒꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀ ꯃꯔꯤ ꯂꯩꯅꯕ ꯍꯤꯔꯝ ꯑꯗꯨ ꯅꯤꯕꯗꯒꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕꯗꯨ ꯍꯦꯟꯅ ꯅꯤꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯑꯩꯈꯣꯏ ꯍꯣꯡꯕꯒꯤ ꯃꯇꯝꯅꯤ ꯑꯗꯨꯗꯒꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯍꯣꯡꯁꯤ ꯅꯤꯒꯅꯨ ꯍꯥꯏꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯅꯤꯒꯅꯤ ꯑꯗꯨꯕꯨ ꯏꯚꯟ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕꯗꯨ ꯐꯥꯎꯕ ꯅꯤꯕ ꯃꯇꯝꯗ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯀꯥꯟꯅꯅꯕꯒꯤꯗꯃꯛ ꯃꯔꯝꯗꯤ ꯏꯁꯣꯔꯒꯤ ꯁꯦꯕꯥ ꯇꯧꯕ ꯊꯧꯒꯜ ꯇꯧꯕ ꯑꯃꯅ ꯍꯥꯏꯕꯗꯒꯨꯝꯕ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯃꯍꯥꯛꯀꯤ ꯄ꯭ꯔꯚꯨꯒꯤ ꯇꯝꯕꯤꯕ ꯄ꯭ꯔꯥꯊꯅꯥ ꯑꯗꯨ ꯃꯍꯥꯛꯅ ꯇꯝꯕꯤꯕ ꯃꯇꯝꯗ ꯀꯔꯤ ꯁꯔꯒꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯕꯨꯡꯉꯣ ꯅꯍꯥꯛꯀꯤ ꯃꯤꯡ ꯑꯁꯦꯡꯕ ꯑꯣꯏꯁꯅꯨ ꯅꯍꯥꯛꯀꯤ ꯂꯩꯕꯥꯛ ꯂꯥꯛꯁꯅꯨ ꯁꯔꯒꯗ ꯅꯍꯥꯛꯀꯤ ꯅꯤꯡꯕ ꯇꯧꯕꯒꯨꯝꯅ ꯇꯥꯏꯕꯪ ꯄꯥꯟꯕꯗ ꯑꯣꯏꯁꯅꯨ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯀꯔꯤꯅꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯣꯛꯅꯕ ꯆꯤꯟꯖꯥꯛ ꯄꯤꯅꯕꯤꯌꯨ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯐꯝ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯄ꯭ꯔꯥꯊꯅꯥꯗ ꯇꯧꯕꯤꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯅꯣꯡꯃꯒꯤ ꯑꯣꯛꯅꯕ ꯆꯤꯟꯖꯥꯛ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯛꯁꯅꯨ ꯍꯥꯏꯕꯒꯤ ꯄ꯭ꯔꯥꯊꯅꯥ ꯑꯗꯨꯒꯤ ꯍꯦꯛ ꯃꯊꯪꯗꯅ ꯂꯩꯔꯤꯁꯤ ꯀꯔꯤꯅꯣ ꯑꯗꯨꯗꯤ ꯃꯤꯅꯤꯡꯗꯣ ꯀꯔꯤꯅꯣ ꯄ꯭ꯔꯚꯨ ꯑꯩꯒꯤ ꯅꯣꯡꯃꯒꯤ ꯑꯣꯛꯅꯕ ꯆꯤꯟꯖꯥꯛ ꯄꯤꯅꯕꯤꯌꯨ ꯑꯗꯨꯒꯤ ꯄꯥꯡꯒꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯃꯇꯝꯗ ꯅꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯍꯥꯛꯅꯁꯨ ꯅꯍꯥꯛꯀꯤ ꯊꯧꯒꯜ ꯑꯗꯨ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯅꯣꯡꯃꯒꯤ ꯑꯣꯛꯅꯕ ꯆꯤꯟꯖꯥꯛ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯗꯨ ꯆꯥꯔꯒ ꯄꯨꯛ ꯅꯥꯔꯒ ꯇꯨꯝꯃꯒ ꯅꯨꯡꯉꯥꯏꯅ ꯂꯩꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯃꯁꯨꯡ ꯂꯥꯛꯂꯤꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯊꯧꯒꯜ ꯑꯗꯨ ꯇꯧꯕꯗ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯅ ꯊꯥꯖꯕ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕꯁꯤꯡ ꯅꯤꯖꯔꯛꯄ ꯑꯣꯏꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯏꯕꯨꯡꯉꯣ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯆꯥꯎꯈꯠꯄ ꯑꯃꯁꯨꯡ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯕ ꯑꯃꯁꯨꯡ ꯃꯥꯅ ꯇꯧꯕ ꯉꯝꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯃꯔꯨꯑꯣꯏꯅ ꯊꯋꯥꯏꯒꯤ ꯑꯃꯁꯨꯡ ꯃꯥꯡꯂꯤꯕ ꯊꯋꯥꯏꯁꯤꯡꯒꯤ ꯑꯃꯁꯨꯡ ꯁꯤꯡꯂꯨꯞꯀꯤꯗꯃꯛꯇ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯨꯝꯕ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥ ꯄꯥꯎ ꯑꯁꯤ ꯃꯝꯂꯤꯕ ꯃꯐꯝ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯁꯤ ꯉꯥꯟꯗ꯭ꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨ ꯂꯥꯛꯇꯨꯅ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯐꯕ ꯋꯥ ꯄꯥꯎꯒꯤ ꯃꯉꯥꯜ ꯑꯗꯨ ꯉꯥꯜꯂꯒ ꯃꯥꯡꯈ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯀꯌꯥꯃꯔꯨꯝ ꯃꯌꯥꯝ ꯀꯥꯟꯅꯅꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯤ ꯈꯧꯔꯥꯡꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡꯒꯤ ꯃꯊꯧ ꯇꯥꯕ ꯅꯤꯒꯗꯣꯏꯅꯤ ꯀꯔꯤꯒꯤꯗꯃꯛꯇ ꯑꯅꯥꯕ ꯐꯅꯤꯡꯉꯤꯗꯣ ꯃꯔꯝꯗꯤ ꯑꯅꯥꯕ ꯐꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯡꯒꯜ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯚꯨꯕꯨ ꯊꯧꯒꯟꯖꯕ ꯌꯥꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯑꯩꯈꯣꯏꯅ ꯅꯣꯡꯃꯒꯤ ꯑꯣꯛꯅꯕ ꯆꯤꯟꯖꯥꯛ ꯅꯤꯒꯗꯧꯔꯤꯁꯦ ꯄ꯭ꯔꯚꯨ ꯑꯩꯈꯣꯏꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯄꯤꯅꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯤꯁꯦ ꯅꯣꯠ ꯅꯦꯁꯦꯁꯔꯤꯂꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯑꯩ ꯑꯁꯤ ꯂꯩ ꯑꯩꯒꯤ ꯀꯥꯔ ꯂꯩ ꯑꯩꯒꯤ ꯌꯨꯝ ꯂꯩ ꯑꯩꯒꯤ ꯑꯁꯨꯛ ꯆꯥꯎꯕ ꯂꯝ ꯂꯩ ꯎꯠꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯩꯖꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯗꯨꯗ ꯈꯔ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨ ꯁꯤꯖꯤꯟꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ a Christian has a different mindset of every possession that we have on earth and every desire that we ask from God. ꯏꯁꯣꯔꯗꯒꯤ ꯑꯩꯈꯣꯏꯅ ꯍꯛꯆꯥꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯥꯏꯕꯪ ꯄꯥꯝꯕꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯗ ꯊꯥꯖꯕ ꯑꯃꯅ ꯊꯝꯕ ꯋꯥꯈꯜꯂꯣꯟꯒ ꯏꯁꯣꯔ ꯈꯪꯗꯕ ꯃꯤ ꯑꯃꯅ ꯊꯝꯕ ꯋꯥꯈꯜꯂꯣꯟꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯏꯁꯣꯔ ꯈꯪꯗꯕ ꯃꯤꯁꯤꯡꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯕꯛ ꯇꯧꯅꯤꯡꯉꯤ ꯄꯩꯁꯥ ꯄꯥꯏꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛꯇ ꯄꯩꯁꯥ ꯄꯥꯏꯅꯤꯡꯉꯤ ꯁꯪꯒ ꯌꯥꯝꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛꯇ ꯁꯪꯒ ꯌꯥꯝꯅꯤꯡꯉꯤꯅꯣ ꯃꯤꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯐꯪꯅꯕꯒꯤꯗꯃꯛ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯗꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯄꯩꯁా ꯄꯥꯏꯅꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯗꯨꯒ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯥꯏꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ this is one of the example now ꯄꯩꯁꯥ ꯄꯥꯏꯕ ꯄꯥꯞ ꯅꯠꯇꯦ ꯄꯩꯁꯥ ꯇꯥꯟꯕ ꯄꯥꯞ ꯅꯠꯇꯦ ꯑꯗꯨ ꯄꯩꯁꯥ ꯅꯨꯡꯁꯤꯕꯗꯤ ꯄꯥꯞꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯅꯥꯀꯜ ꯑꯃꯗ ꯊꯝꯃꯒ ꯀꯔꯤꯒꯤꯗꯃꯛꯇ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯑꯃꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯏꯍꯥꯟ ꯍꯥꯟꯕꯗꯤ ꯑꯗꯨ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯒꯤ ꯃꯇꯨꯡ ꯏꯟꯕ ꯑꯣꯏꯒꯗꯕꯅꯤ ꯄ꯭ꯔꯥꯊꯅꯥ ꯁꯨꯠꯕꯤ ꯄ꯭ꯔꯚꯨ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯂꯥꯏꯔꯕꯁꯦ ꯅꯍꯥꯛꯀꯤ ꯃꯇꯤꯛ ꯃꯉꯥꯜ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩ ꯌꯥꯖꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩ ꯄꯩꯁꯥ ꯄꯥꯏꯕꯒꯤ ꯃꯄꯥꯟꯅ ꯅꯪꯒꯤ ꯃꯇꯤꯛ ꯃꯉꯥ ꯆꯥꯎꯒꯗꯕ ꯑꯣꯏꯕ ꯇꯥꯔꯗꯤ ꯄ꯭ꯔꯚꯨ ꯑꯗꯨ ꯑꯩ ꯄꯨꯟꯁꯤꯗ ꯊꯣꯛꯄ ꯑꯣꯏꯁꯅꯨ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯄꯩꯁా ꯄꯥꯏꯅꯤꯡꯉꯤꯗꯣ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯣꯏꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨ ꯊꯨꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯅꯠꯇꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯄꯩꯁా ꯄꯥꯏꯅꯤꯡꯉꯤꯁꯦ ꯏꯁꯣꯔꯒꯤ ꯅꯤꯡꯊꯧ ꯂꯩꯕꯥꯛꯀꯤ ꯊꯕꯛ ꯑꯗꯨ ꯈꯨꯃꯥꯡ ꯆꯥꯎꯁꯟꯕꯗ ꯏꯕꯨꯡꯉꯣ ꯃꯍꯥꯛꯅ ꯄꯤꯅꯕꯤꯈ꯭ꯔꯕ ꯕꯣꯔ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯍꯟꯅꯕꯒꯤꯗꯃꯛ ꯀꯔꯤꯒꯤꯗꯃꯛꯇ ꯅꯠꯇꯦ ꯅꯥꯄꯜꯒꯤꯗꯃꯛꯇ ꯅꯠꯇꯦ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯒꯤ ꯃꯇꯤꯛ ꯃꯉꯥꯜꯒꯤꯗꯃꯛ ꯑꯗꯨꯒꯨꯝꯕ ꯃꯥꯏꯟꯁꯦꯠꯀ ꯂꯣꯏꯅꯅ ꯈ꯭ꯔꯤꯁꯇꯗ ꯂꯥꯛꯄ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯇꯧꯈ꯭ꯔꯕ ꯑꯉꯛꯄ ꯊꯕꯛꯁꯤ ꯃꯈꯣꯏ ꯈꯪꯉꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯁꯤ ꯑꯐꯕ ꯃꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯉꯤ ꯑꯆꯨꯝꯕ ꯇꯝꯕꯤꯕ ꯃꯤꯅꯤ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯉꯤ ꯑꯗꯨꯕꯨ ꯃꯈꯣꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯣꯏꯔꯤꯕ ꯑꯁꯦꯡꯕ ꯀꯅꯥ ꯀꯟꯕꯤꯕ ꯃꯄꯨ ꯃꯁꯥꯌꯥ ꯑꯗꯨꯅꯦ ꯍꯥꯏꯕ ꯃꯈꯣꯏ ꯈꯪꯅ ꯊꯥꯖꯔꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯅꯠꯇꯦ they only
know about Jesus. They don't believe in Jesus. Jisu Khristagi kanano? Mahakki haiba thazarag lakpa mata nate. Adubu mahak afaba mi amani, anaba phalba mi amani, butchang tangthokpa amani, angangpa thabak tawba mi amani. Haibasingdo khatang khangaga lakpa mi sing. Yan verse 11 da saying the thawai sing aduna. Kari hai? Nahaki story masana pane. Na sida ngakting wakal tos. Lande butching sin hai basi lande. Asing Jisu Khristagi story masana pane. Adu Jisu Khristagi khame. Na kari damak na hai basi ayang nam mafam Jisu Khristagi saying the thawai synagogue ta tamthokbagi matang hai khaba aduna saying the thawai sing Jisu Khristagi ming kaubagi maram de na kari gumai khoina ari bol no matam de yang bo oiba targadi ishwar tayang pan se semba lor matung da khuchem khudimok sin ming thona na bagi damak ta adam da kore aduga adam da pure aduga adam na khuchem khudimok sing adugi maming thole nupi su adam na maming thon ke na kari no do sense of authority magi makhala leino dominion oina bagi damak na Satan tawsi keno om ming du pan boy ba targadi they think mo khone khalisi keno Jisu Khristagi do mo khoi makhala thamba yagin habi wakal Maramdi ming kauba ming thon ba khudi mak sing ase authority da leiba mi amagi thabang adu hai ba khoi Bible da adu gi maung da uba phang adu Jisu Khristagi si makhoi ngamba man nate Jisu Khristagi makhoi matak da pan ba ning thau ne adu na maram organ Jisu Khristagi makhoi machin khamsin ba adu hai ba da Satan sing adu na illi maramdi mahak Satan sing matak da pan ba ning thau ne adu hai ba sigi matung da Jisu Khristagi mak ching da chatle ching da chatlaga Mana kauning ba makhoi adu mahaki manakta kaupiram kaurame amasung makhoina mahaki manakta laklam Jisu Khristagi tungin ba adu mi adu ki mata yam adu hai ba sing adu ki maraktagi mahakna mioi tarani thoi kadang kauthura adu hai ba mioi tarani thoi se makhoi lakning magi mana makhoi lakpa mata nate Jisu Khristagi na kauning na kaurappa mi sing tane they didn't chose Jesus chose them. Now, it is Jesus who makes disciple. Jisu Khristagi sebok sembani. Sebok oiba Jisu Khristagi sebok oigi haiba kana amatana masagi pangal Jisu Khristagi sebok oiba oithokte Kristana kaubidriba phawa. Khristagi pangalna mahakadubu mangolom da kausendriba phawa. Now, aikoina Mathi amasung Peter amasung tongan ba sebok ha sebok makoi kara kauthokpagi de takraba adugumna mafamada Jisu Khristagi toriba segi matamadu lairamba rabbi sing amasung Pharisee amasung sasek ojasing adugi madekene Matamadu da lairamba sasek ojasing amasung rabbi sing adunadi makoi gi sebok one makoi mi kaisu kaude makoi gi sebok oning masing aduna application ibagi type ta aina na ki sebok oning yagada na application resume thajalakaduni ko rabbi kana matana koi chatlaga magi follower or magi sebok khomde magi sebok oning masing na lakaduni but that is completely opposite to Jesus Jisu Khristagi kaino mahakna chatuna makhoi bu kawe aduga hai makhoi tarani thoi se amuk hana makhoi tarani thoi Jisu Khristagi lona thawul tawmina bu yamda kauba matam dasu hai ba sebok tarani thoi nu prabhu ai nahaka nangna ba mi moning yagadra na hangbodu nate no Jesus himself he called him aduga koina Mathi gospel ga to account ko yeng bu oiba taga Jisu Khristagi makhoi tarani thoi se khanjangi mamang he praying ma prathna to mapai sorgi aning badugi dam aduga prarthana torokan ayuna mahana haiba sebok sing ching mathak kaukole makoi tara ni thoi adu asidigi ekone khangba se thaja bechil inausing Khristagi sebok oiba haiba je Christ khaktana semba ngamgani kana amdan semba ngam Kristna kaubidaba kana amatana mahaki sebok oibang oithokte aduga Kristna kaubi kreba kana amatana mahaki sebok oroidabadagi chienga doba kana amat leite no one can escape from Christ's calling to be his disciple. And no one can come unless Christ calls them. Krishna kaudri phaba kanama mangon ta sang pangamoy adu Krishna kaur kraba kanama ta mangon gi chen thokpo sungam. Narba khudimok sing du magi pangal gi makhadane. Adu harba khudimok sing se sebok sing se gi ningba du gi mapala nate makhona lakli ba khudimok sing se Krishna kaubi bagi maram nane. Adu Krishna kaubiri ba asisu magi pangal da amasung magi authority edudane.
Remember, I couldn't no imagine carrying among the make the kind of me, my son of Padu, what have the Mikisu, Prabhu. I think man, I couldn't upa pungy bedugino, high river, me, my son of Passe, they won't palm the market, but Male. I believe, Jisu Khristagi, Mahakna, Lakpamata Maduda, Isorna, they won't pan basida, Purakadu, Ning Tole bag, adu, Mahakna, Hodokra. It is inaugurated. Adu Mahakki matik adu, they won't pan basida, have the queen making upon. Adu haiba Khristagi matik adu su mana makoi tarani thoisi kaumatam da makes uba pang. Adu thaza bichil announcing. Verse 13 asai ekoni yengmina matam da Christiana kaubane Christiana sembane. Amaram the haiba oba targeti they've become Christians. Only Christ makes Christians. Christiana Christian sembane. Christian community po may maram na natin. Christian family po po maram na natin. Christian winning magimam nasunate. Revival or crusade ama ku thangalakanda ai ishori macha winning habagi prathana machet ama tawrakanda adu kanaguma na haibu ilakan amen hai bagimam nasu Christian nate. Adu ka pastor man or preacher man or evangelist man or missionary man nang di yam phai nang di Christian or nang Christian hai bagimam na Christian or ama tanate. Kana amatana miyobagi pangal amatana khwaidagi phaba miyam oiba taragasu khwaidagi dharma sama mi oiba taragasu khwaidagi pangal kam miyam oiba taragasu miyoi kana amatana miyobagi pangal amatana Christian oihanba ngamde Christa kaktana Christian oihanba ngam. Verse 14 Mahakna mitrani thoibu Mahak loinana bamusung Mahakna Makoibu Sandoko Thanam Kolomina. Mio Taran Tony. Now, Masing Taran, it is a Bible. I couldn't Ubumatam, da. I read Wallet Matam, it's a significant number. And they have a Masing Taran to say Israelis like Taran to them. Jisu Khristagi, he's a king of new covenant. I know wallet never getting to the man. If you back in to the man. Man, I'm almost never trying to go for which I second. What does this 12 represents? This represents the new Israel of his kingdom. Mahakki, Ning Tolibaki, Anoba Israel. Kram Israel. Jan Kuding Maktagi, Lon Kuding Maktagi. Christa mangon da paptagi pukning hongna thazara kaduba mipum khuding makadugi. Mama masala ko na uba pang libas Jisu Christ na Mahakki anoba Israel adu haiba miyoi tarani thoy si kaubagi mapala makining tholay bak adu itabog sunaba missing asigi mapala mahak na Mahakki anoba Israel lingkhat pa adu uba pang. Adu ga haiba si ibungo Mahak na anoba wallet na pa adu da Mahakki ning tholay bak adu taw Mahakki achuba thabag man. Marandi, I couldn't Jisu Christ Mark Pada Mangada, is shorting to about the Nagle, after putting on up or Tazo high crab matunda, higher kingdom establishment or inauguration, Aduki declaration, Aduki Matunda, Mahakna, harboring Tolibag, Aduki missing Kaubase, as in Hamlin. Makoita Taranto official one, Hambase, Mohammed Hamlin, Hoy, Matiko Ukre. Adu koi Peter hoy ko boy koi ukre Andrea hoy ko boy koi ukre adu high but do adu power mo koi se official 12 adu di oidre adu official 12 oibam official mo koi tarai thoi or po mafam asire here we see Christ separating calling out his 12 out of the world for his kingdom makoi bu kauri base taibang pan badagi Khristagi ning tholai bak adu gi damakta Khristagi ning tholai bak adu gi thaugal gi damakta Khristagi thaugal adu khumang chauna tawna gi damakta makoi taran thoi se ko makoi se Khristagi anoba Israel ni adu har makoi khuding mak sing ase yengba matam de ko na verse purpose ko uba kari damak no ko han ham de Khristaga loinana gi damak Mahakka loinana gi damak see Khristagi loinana gi damak to be in fellowship with him. And the higher veteran to ase,
Makoi Pangalda, Makoi Losingda, Makoi Tawanga Kari Mathalete, Makoi Tambi Mathotari, Makoi Kangan Mathotari, Christi, Matiko makes in a Kangan Makoitari, Kudimaxing Adu Jisu Christ makes in a Kangaduga, haiba sebokna Toy Asina, Isor Khristagi Aning Bamusung Apama Musumagining Tolebag Sandok among the Hibning Tolebadugi Ningtau Aduga Lorena, Napsinana. Yamna nakpamong da yam intimate oy mong maklo chatminnaba chaminaba laiminaba tamjaba yengzaba amasung Mahakka loinana nungai minaba khudingmak sing adu makhoi sing asigdagi makhoi sing asida piba is Khristagi apamane aduna sandokpa laktringi mamangda makhoi sandokpa thanabagi damakta adu tawringi mamangda Kristna haiba sebokna Mahakka loinaba dumaki pamane adu haiba se ekon pagon sepasing thabakta Jisu Khristna sikraba matungda yengbo oiba tar haiba sebokna makoi wapau sando adu mong makoi wasing gang adu haiba wapau sing sandorakpa matamda makoi larik haitaba mi singne adu makoi nga phaba mi singne haina makoi khangak matamda karino makoi na ngangi wasing du khangba se mi sing oh makoi se Nazareth ki Jisu ga loinaramba mi sing adu. That's how people knew them. Haiba sebokna hingdorok punsi makoi ngang thorok wa amasung makoi piba saki khuding mak sing adu yengak pa matam da haiba mi sing adu mahai masing amata yawdo oiba taragasu adu quite middle class family or lower class family adu inthok pa amasung Pop Simming Sinkana missing Mamma Obitar, Makoy Tobungam Namibo Kudimuxing, Makoy Tambiba, Makoy Tobung, out with the Kudimuxing, Simramdi, Makoy, Khristagi but missing, Makoy Punsi to Mason Upang, and that is, I believe, the purpose of why Jesus wants them to be with him first before they go. When talk of a person of dream among the Christian Mahakka and Nameirakpam Ramde, haiba to Maram Oregon. Makoi punsidagi, Makoi Mapu or Christa do missingi, Mapam do Hunba. Mahakka loinaba mean habit, Makoi punsidagi. I look at the cuttings of the Wapas not get the monkey. Now, haiba say, I couldn't chapter 60, verse 6 agakoi, Umin Narpudum Pangani. Adu purpose, Wapaus never get the monkey. Aluk Jisu Khristna makoi buching tahong na bidang tambarampi. And in verse 16 day, sebokna ni thoy ndugi. Mamingalo na makoi background character koi dum upang. It's diverse. And it's diverse. Extreme natin. Now, ako na verse 16 pa ba na kanan masa Simona na high base. I believe this is a mistranslation. Now, English sa Cananian Simon Hana, the Cananian Hana, Canani mini Hana Hibana to the higher. Marona adu higher, Yamna Tawaya mini Hana, zealot, Zealot. I mean, Yamna patriotic web. Yamna Mamma, meaning Asiki Simon have no pass, Pichana Tessis, Adoba Simon. How Simon have no pass? Jew Macha Moina, Jew Macha sing a Sibu. Asengba ninghata mapibi pamanupan. Mamalayak ko yam nung sisipanupan. Aduna asida kanan masa Simon haina makoy na haiba. I believe it is a wrong translation. It's a Simon the Zealot. Yam na mamalayak ko nung siba Simon. Thawayam na yaw. Mathaway pamu da panupan. Nakala madana kare. Now, there's one extreme. Mamalayak ko yam nung siba aduga Mameirakpam kari haigani traitor oidaba Mameirakpam intoktaba adug ikaiba phangandaba Simon amalere atu exima amna kana Matthew se kaza khomunu pane ma karma kaza khomunu pa using in the market of me thabak to me mete wrong in the market thabak to be aduga takes hands in the lower amana kana patriot, Amanakana, traitor, extremely. Aduga, Amanakari. Tuan Mona, I coin a yam the Kanga Sebok Singsulay. I coin a Kanga Sebok Sing Singsulay. Thomas, I see you pass. Jisu Khristagi hingle have over Tazatava.
adugo Jisu Khrista bu chingna gi binu pa Peter Simon Peter kano marks Jisu Khrista bu ahum lag ya ke binu pa aduga Jacob amasung mak manau Johan kari ko makoi maming se Bonerges habi nong kakpa gi machani pa meaning fuse nga fene moi short tempered yan moi aduna account amada Jisu Khrista gi mafam mo na Prabhu sarga de gemta mai kau tharaga mo yam da loshel je adugi mache manau na je adu Jisu Khrista nga ko adu to adu yate see varieties of people varieties of background ina khun badagi how raga ina khun baga dasu yenga po oiba ta gadi Simon hoy aduga James hoy makoi se Andrea hoy makoi se nga pa ne middle class family ne paisa pa mi sing ne makoi paisa pa ba sing ai ko dum u dum phang in verse 19 see how Judas Iscariot is defined karama hina Judas Iscariot tu maming thon hina haiba yang ma pu pithok pa Judas Iscariot Jisu Khrista Mahakki taran thoi se kau matam na Mahakki sebok sing se asom sing Mahak lo loina makhang makoi punsina karam phion le Mahak make sing seng khang Hada bujile now sing Judas Iscariot se Khrista bu pithok khiba Jisu Khrista gi sebok oiba man oiba tar ga su Mahakki sebok oi gi da banu pa man and hari ba sina thaza bu khaba nang am sungai ngonda achobu warning mo oipham thoi maram de Jisu Khrista gi sebok oi haina khanna Jisu Khrista gi sebok oi de boi thokone church kana wapau tana singlup ki pham puna Christian oi de ba oi thoi Marne Judas Iscariot asina lakade bu chahi ahum ga makai khar hen basina Jisu Khrista lo chamina gani Jisu Khrista gi school da Mahak tam gani Jisu Khrista tam bi kui mate Mahak yaw gani Jisu Khrista na pan Mahak na hai kra pandam sing edu karino haina takpirak mate Mahak ta gani pham gani adu ga amram yeng boy bata ga Jisu Khrista gi sebok tar ni thogi marakta Peter na one among the equal oiba tar ga lead among the equal oiba tar ga su Judas Iscariot se pham nai nu pa man ma treasure Jisu Khrista gi sebok sing adugi makoina phang paisa khudi mo sing yengsin manu pa man pai banu pa man yet still khalai tebang pan mai pa pu Khrista gal lona na chatminna ba tuminna ba amasung Mahakal liangona nei hingminna ba nupa si phawbana magi sebok oiram da ba se oithok oi ba tar ga de nangam soina nga sigin thajaba amana haina hingi ba punsi asina chang yeng dana hingba punsi mong hing badu kiningai ne hada bijele now sing Judas Iscariot ki maming dagi Khrista bu pithok pa Judas Iscariot haina hai pa jadam pakla kadum lai Judas Iscariot adu sarga changa do ba gidamakta sarga gi thongan da lepna norok te chatkhiba mi ma gi pandam ne na Khrista nim mong na pop oi ba tar ga su norok chat poi thoe na ha church amagi pham pai boy batar ga su or even pastor boy batar ga su missionary boy batar ga su sahi mayam Christian boy batar ga su sarga leibak ta nak pa mi mana norok ta chat poi thoi aduga haiba warrior sina ai khoida Jisu Khrista gi tung in ba aseng magi sebok amu oi batar ga de ai hoi pusle kari upam thok pai haina habi verse 7 degina verse 19 pa pa tam de ko yeng yagan yan ham de by way of application han de disini Jisu ge seng sebokna Mahakki tungile a true disciple of Jesus follows him a true disciple of Jesus true disciple of Jesus follows him Jisu Khrista gi tungile ma Jisu Khrista kanano mana kari tawba ngame adu katang khangma de adu ne verse 7 degina verse 10 ma uba phangi they admire Jesus among the Bible that they are fans of Jesus
Jisu Khristagi ngaujabu Jisu Khristagi pamjaba now pamjaba haina haiba sida Jisu Khristagi kan bi mapum sung Prabhu na thaja kana pamjaba adugi pamjaba du nate aina mapum sida mean tawse isam sam haiba oiba ta taragadi film gi actors sing amasung actress sing dai akhoi ngaubu sing lei we are just fan of some kangbu na Messi kangbu na Ronaldo gi but that doesn't mean we follow them right Messi bu yamna pamjaba oiba taragasu Messi na chatpa du maina adum chat ke ba kanam ta leite Ronaldo yam pamjaba oiba taragasu or se film gi actors or Batman Superman Marvel DC follow to kudi musing oiba taragasu now pambadi ya moi maram da pambana maram orga da moi maram mayam khangbadi oithoe Messi sumana football sanabani Ronaldo sumana football kawbani or say asigi Marvel University na sumai tawbani and the Thanos sumai tawbani or the Captain America sumai tawbani Spider-Man sumai loima khangbai Peter Parker loina makti khangbai but we unnecessarily follows them we don't follow them we just admire them aduga haiba missing verse 7 dagina verse 11 of the yaukram marun 10 of the yaukram khudimak sing se verse 11 of the yaukram miss khudimak sing Jisu Khristagi pamjaba missing Jisu Khristagi the ngaujaba missing karina mahana taw apaba thaba khudimak sing aduna maram orakan Jisu Khristagi se kangbu khara amandi wa tak thokpo oina khangba missing le ang pathabak tu missing ona khanba le aduga Jisu Khristagi afaba mi mani mas afaba example amane khoi da mak kathokpagi matangda nungsibagi matangda afaba thabak tawbagi matangda mas khoi example amane khanba missing yamna lei aduga magi example du yenga kanda function goodingi aduga missing the motivational pep talks pm na kudingi Jisu Khristagi sisna kan yongo tu Christian Jisu Khristagi su asu mayan ta hen have missing them mayam le but they unnecessarily follow them or follow him adu asengba Khristagi sebokna de Jisu Khristagi pamjaba khatna tana Mahakki tung ingani maram di Khristagi Mahakki Prabhu Khristagi Prabhu ai Prabhu bitar ma ai ning thau bitar ai Mahakki manai sing aduga ai Mahakki manai oi bitar gadi ai Mahakki haiba in pamtoi maram di manai amagi mathaudi Mahakki mapugi haiba in asengba Jisu Khristagi sebo asengba Christian gi punsi dagi Jisu Khristagi tung inba uba phangani taibang pan bagi mi sing haining ba haigera mangon da kana ba phangera phangoigera mangon da tongjaba phangera phangoigera mi sing mangon da noknagera chamnagera mi sing mangon ikai khumna ba pigera piroigera asengba Jisu Khristagi sebokna Mahakki tung ingani tajabe chil inausing karena aku ekoi mark Jisu Khristagi madang khangba mark afaba example amagum ne khangba adubu hajba mapu kan bi mapu musung Prabhu na thazrib mi ma missing ekoi mark yaw oi bata gadi na hakina hunda kauje Khristagi thazabi mahak na nahaku pap tagi kan bi bangame adugi de makne mahak na taibang pan de chili sing ning mang na lakibida nangam sungi pap sig haru oi bata gadi ekoi mark asaw hangba matik chaba missing Noro kung matik chamsing. Adu Christian lakpiduna papse manangam sungai gi demak de hingbiraga. Magna sibiru humni subinu mit hingat kre. Adu har basada kar gumana magu thazara bade adu na gi saruk siyaw. Christian sibam su hingat pa adu da na gi saruk adu na gi thazaba gi panna yawgan. Chanbiduna Christian lakpi. Mahang na bu kan bibangam. Tongan na hakchangi awaba sing anaba sing among kudong chada sing mayam leramba ya kuding mak sing adu mahakna kan bibading ngami adubu marup na hakchangi anaba phaba taibang pan magi awana khara kokpa aduga punsigi awaba khara lamthokpa adudagi hena na gi thawai na kan bibu phangbu adu ki matik maru amne koi mi bi hakchang asidi hayeng kre thobani khangba ngamde ngasi sini khangde hayeng sini kaisu pausende ngasi ni mitna Jisu Khristagi thajabi na gi thawai do kangani lom na de thawai do kanba phangani thajabi chile now sing Jisu Khristagi adu aphaba example ama khaknate
Mahakka adu khoi prabhu ni ngasing num na Mahakki tung karam han ili bage karam haina kari wakhal lonana nangam sungai Jisu Khristagi tung ili bage Mahakki athang khudimmak sing adu nahak amasung aihak na nungti me khudimmak karam haina tari bage nang amasung aihak na haupadagi tumamdai phawda lawriba decision khudimmak sing adu haibadagi mapana aikhoi Mahakki tungin basing ni haina mising karam haina khangle bage hostel da college da university da office da imung manung da or na to mingma punsi da naha oikraba sing isor khangdaba na ki marup sing loina ba matamda naha Khristagi tung in ba mi sing ne haina haibadu karam haina naha ki punsi dagi uri bage kargum naga sing mong ki Jisu Khristabu kanbi mapumsung prabhu ne thajaraba asengba mak magi sebok oiba targadi naha Mahakki tung in ba mi masoda oigani ani subade Jisu ge sing sebokna Mahakki haiba illi. Now it overlaps. The point to I want to break it. True disciple of Jesus obeys him. Verse 11. Satan hired Karino. That's a good theology. Right? Achumba theology. Apaba theology. Jisu Krista do Ishwargi Masanipan. Satan do Jisu Krista makes it. Nang mo sone khang badagi chon Bible Genesis and Revelation pa nga pan he knows everything. He knows doctrine loina makang doctrine loina makang church ki doctrine apaba doctrine ai khoi na khangiba asi chang dagi he na wang na ma khangi loina mak phai loina mak ui kana na khangi no Jisu Krista themba matam da kai no man da Jisu Krista them khrido magi wahai dagi ishor gi wahai dagi ngak de man Jisu Krista them khrido. Now, as this high Jisu Khristagi, Jisu Krista na oiba adumagne mahak ase isorgi armakakta ngaiba asengba machanupane. Satan am asida high ba khudimok sing achumba ngaktane. Problem ni kaino Satan na Jisu Khristagi makha polaga magi haiba inde. That's the only difference. Aduwadane kenari se Jisu Khristagi asengba sebokka. Jisu Khristagi matang ni amna khangba miga. Satan knows every bit of Jesus, yet he failed to obey Jesus. And that differentiates him from a true disciple. Asengba Jisu Khristagi sebok tagi tongal si kaino haipa obitagadi. Asengba Jisu Khristagi sebok na di Jisu Khristagi achumba asengba apaba theology sing Bible sing Genesis to Revelation kang na biblical theology, covenant theology, reformed theology, loya kange adu kangi mapala kade Prabhu nahak na kangan ni achumba khuding mak sing asing mapala ayak nahaki makha ponduna ayak nahaki haibin jage. Ayo mateng pangbe. There's a difference. Jisu ki maram da achumba asengba mayam khangba duna ai Jisu Khristagi sebokna haiba yaroi adu oi thokte James kare hai nahak isor le haiba thajabra of course good job adu James na ai kano Satan ju thajai right I mark the Kanagumba, I Jisu Khristagi mam the Kange, Ma Karigidamok Lakibano, Karigidamok the Sea Gibano, Karigidamok Hingibano, I Loidama Kange, Bible doctrine Kano Habe Kange, Isorgi Wahayasi Asengba, Achuman Habe Kange, Isor Jisu Christ Asemaki Sor, Asemaki mean Habe Kange, Adu Loima Kange, Aduki Matang died debate with the Aingamina. Now you can do that. I have no doubt. I want to think about something. I'm missing so that young equity mark. Adu kang bagi mapala. Khristagi oiba achoba magi Prabhu oiba matik magul adugi makapo laga. Nangi thaja phataba thamoi khuding mak sing na ki logical mindset sing na ki akiba khuding mak sing du loina mak Prabhu aina khangli bana ki achumba khuding mak sing asi achumba ne marmasan ai hak nangonda disinjari Naki makaponjari, naki haibinjari, haibigi attitude later boy batargadi. There's a high probability that you are not a Christian. You were saying matang na doing matikanga.
afaba larik mayam paraga Bible back to back cover to cover paba loraga verse chapter mayam chin pa puraga haiba inda boy bataraga de khangba du gi demak flaunt toraga napal toraga hingba mi man nahak oy bataraga de na Christian oiram da ya gi chang adu ki mati wang hadu jin law sang nanga masung ai hak na ai khoina khangleba Christ asibu karamaina mang haibi libage. How are we obeying Jesus today? Satan is Khristagi matang na chumba khang boy batar gi Ishwar gi machan have boy batar gi di topom topu kari no submission, obedience. Nasi numita Khristagi matang na maki aning bagi matang na koi u phang and nasi numita khona tamin nariba khodimak singa sesu Christ na maki wahai gi mapa na maki sebok singa gi punsdagi upham thokpa adune, right? Pero nang masukna Christ as Ishwargi amatangar machanupa Prabhu adune Sabat ki Prabhu adune Sabat ki mapu adune to tabang pan magi mapu adune haiba nang masukna khangbo oi batar gade si wang sang se ai worship se loraga benediction loraga fellowship loraga anda church ki wang madagi khoi khong thang do ko dore karmana khoi magi haibin ne magi haibin mado khoi punsi karmana ubani magi tungina bagi damang ya thanglai will we obey Christ by following him no matter what the cost. Pining mo mal people oi batar so magi tungin mado nang sungai haibin medra. Now haiba kudi mo sing se legalist ko ai gi thabak na mi bagi oi bathabang isor bu pelhan gani haina khanba aran ba dharma chatba Christianity bu aran dharma onthok na bhona mi sing lai aduna di oh magi tung ingi se kari ma na nungsibine ba ma na thaujan bine ba oh ai tagu se kari mo to isor gi sanbi mayam phang na ne ai ko na magi tung in gadori ba asengba Jisu gi sebokna magi tung in gadori ba asengba Jisu gi sebokna magi haiba in gadori ba magi makha pon gadori ba khudimmak sing asigi maramdi mahak na ikoi bu hena nungsibine ba nate ai khoi bu mahak na nungsibira bagi maram na ne. We follow Jesus, we obey Jesus not to please him but because he has loved us and he is our compassionate savior king. Aikoi da minungsi utpiba amasung aikoi bu kanbiba mapu oi bagi maram maki nungsi bu aikoi na khanglaba na maram oirakanda maki nungsi ba aduna aikoi punsi se thumhalaba na maram oirakanda ai hak isana phawbada kanjaba ngamdaba ai hak isana phawbada nanthok jaba ngamdaba pap amasung ayara amasung isorgi asawno adudi kanbiraba Krista nahaki haibe indana nahaki tung indana kanano aina tung in gaduse kanano aina haibe in gaduse kanagi makhano aina pon gaduse adugi wakhal adugi hingba punsi mhenga dune Kristabu Kristna ko bu hena nungsir na bu wakhal don dugna te adu Kristabu nungsi bagi man ibung om hagna ko bu mak ran khubam da ko bi matam da ai ko nungge ba thamoi lo thok biduna akoda sadong ge thamoi pansin biduna mahakpu nungsiba mahakpu khawrangjaba mahakpu chetna konsin janing bagi apamba khudingmak sing adu gulona ai khoida kobiba. And so asengba Jisu gi sebong Mahakki habil sitang gumana hom sob de Jisu gi sengma sebongna Mahakka loinana haiba adu nungai se Jisu gi sengma sebong Mahakka loinana haiba adu harau nungai se. True disciple of Jesus enjoys his fellowship. Verse 13. Kari damo kono kau krido Mahakka loinana gi damo te Jisu Khristagi sebok kanama tan Jisu Khristabu lap na kersi tungilo. No disciple of Jesus will follow him from afar. Ai Christian wege church ka ba ka da ba na mani ado be Christian iswar ngi thamoi khangbi ai Bible pari ai pratna tori Sunday numi dei wapau sing tari
ai church tai adum katli aduna ai singlup amada or say singlup amagi thajabe aba mi am oida badudi adu taibang pan bagi oiba pot ni ai pratna kya to duje ai wahai kya palu hafta amada nong phadok verse amani pai boy dagadi yar true disciple of Jesus doesn't do that sebok tarin thoi se mana kauthoraba matungda mana label mafamda mana chatpa mafamda mana tambi magi class khuding makta loina mo yaudre Peter se Jisu Christ na kawiramba matungda Prabhu ai galida mo nga phaba chalage aduga nangi tungdi adum men whenever you call me you can count on me like 1 2 3 and I'll be there. That's not how Jesus did. No, that's not how Simon did, right? Sorry, not Jesus. Jesus not there. Like that, say, you can count on me like 1 2 3 and I'll be there. No. Adunate. Closely. Nagna. But Jisu Christ and Mahakki sebok sing adu. Now, haiba se Jisu Christ sidri ma. Jisu Christ sidri. Adu mahana mafam se tauriba se mahana sikraba matungda hingalaba matungda Mahakki sebok sing lainagadoba aduga Mawon Taza Mipum Kuding Maka, Laminar Kadoba Tawai gave Amato with the Muhammad Talibas. The mysterious union that every disciple of his will enjoy. Very close, intimate union. I Christian Harga Church, Kandra. I Christian Harga Silu Amadam. Yaudraba, Silo Mahapondra. I Christian Harga Taza sing Punba the Yauning Drab. I Christian Harga Chersaki Tiana Badumonaba. I Christian Harga Aswan Badu Labor Obertai, Pop Labor Obertagi, Pythona Honaba. I Christian Haiba Obertagi, Bible Papa and Kuya Tawi Mang Park, with a Tabukim and Hojo Padre. I do want labor Obertagi. That's dangerous. You and I cannot follow Jesus from afar. Either you follow him closely or you don't. Nangamasung Jisu Christ will not natung inba, natragana magduma omatinda. Middle line late. Go. Prabhu ay darkale matam dai ay nang ithala yabana ay utke. Karamaya. Ay charsunga kara the butcher thodo omato ay lege. Mayam karing si silup mi mayam se lato ko matau tabo oy betagdi ay adulay. Jisu Christ adu pamde. He don't like that. He doesn't need disciple like that. Marami karamaya Jisu Christ na. Prabhu nang itungin ge adu bai ipasi amta poloy rugi. Kaya Jisu Christ asiba mahak adu de asiba sing poloy hausan. Do nang de itungila. Kaya na Jisu Christ na hai do. Ai itungin boy batar ge de. Ai ge nak nan lay. Ai ngonda naksin na lay. Ai glo na lay. Ai ngonda ge lam sunay lay. Now karam hai na Christaga Naksana Sakani, Kramana Mahakka, Naksana Loinagani. Mahakki, why? Haiba. I'm saying Mahakki missing. Jisu Khristagi Nakna Layana, Nakna Layna Buki the Makta. Sing the Saraka Nangabrin sing don Maton the Pamaga, Pratna, Taroka, Dian, Trogo, Lebo, but I Christian Aduna Tis the high. Himalaya sings hang the Chatlaga. Dian Taroka Jisu Khristagi Nakna Laynate. No. How do we walk closely? Jisu Karamana Mahakka loinana nakna chatminnagani. Mahakka amat oiba punsi mahinga juda. Mahakki wahai tabagi mapalna. Haijat bada Mahakki aningba nizabagi mapalna. Aduga Mahakna thambikhraba Mahakki mising aduga punsi hingminabagi mapal. Thada psil now sing. Nahak ibung Mahakki wahai paduna Khristagi konjil kayam tonya tawa. Nahak Isorga Wahai Isorgi Wahagi Maria do Karina. Isorgi Wahinang Pams and a power. Changlina. Chrissy Consil Tana with them. Chrissy Honil Tap behind Haiba. Bible Park and the Akaswani, they give one uncle to Karim. How do we hear God's voice, Christ's voice? By reading the Bible. Madam, this is it. Timothy the Paul Hypocumna is Sorgi sword. As if Papa couldn't get Khristagi Konjil Tarim. Do you read your Bible? Now Bible power.
ꯏꯁꯣꯔꯒꯤ ꯋꯥꯍꯩ ꯄꯥꯕ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯅ ꯂꯨꯝꯅ ꯂꯧꯕ꯭ꯔꯥ? ꯅꯍꯥꯛ ꯄ꯭ꯔꯥꯊꯅꯥ ꯑꯗꯨ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯎꯄꯥꯏ ꯂꯩꯇ꯭ꯔꯀꯥꯟꯗ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ꯭ꯔꯥ? ꯑꯄꯥꯝꯕ ꯈꯔ ꯐꯪꯕ ꯃꯇꯝꯗ ꯈꯛꯇꯪ ꯄ꯭ꯔꯥꯊꯅꯥ ꯇꯧꯕ꯭ꯔꯥ? or ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕꯗꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠꯀꯤ ꯄꯨꯟꯁꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯗꯔꯀꯥꯔ ꯂꯩ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯏꯕ ꯈꯪꯕꯒ ꯂꯣꯏꯅꯅ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯍꯥꯏꯖꯕꯗ ꯈ꯭ꯔꯤꯁꯇꯒꯤ ꯑꯅꯤꯡꯕ ꯇꯥꯔꯤꯕ ꯃꯤꯁꯤꯡꯗꯨ ꯅꯍꯥꯛ ꯑꯣꯏꯕ꯭ꯔꯥ? ꯀꯔꯝꯍꯥꯏꯅ ꯅꯍꯥꯛ ꯈ꯭ꯔꯤꯁꯇꯒꯤ ꯃꯤꯁꯤꯡꯗꯨꯒ ꯆꯠꯃꯤꯟꯅꯔꯤꯕꯒꯦ? ꯃꯔꯝꯗꯤ ꯊꯥꯖꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ, ꯑꯩꯈꯣꯏꯅ ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ we have this individualistic mindset. ꯈ꯭ꯔꯤꯁꯇꯒ ꯂꯣꯏꯅꯅ ꯅꯛꯁꯤꯟꯅ ꯆꯠꯃꯤꯟꯅꯕ ꯄꯨꯟꯁꯤ ꯍꯥꯏꯅ ꯍꯥꯏꯕꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯂꯩ? ꯄꯥꯞꯀꯤ ꯋꯥꯈꯜꯂ? ꯀꯔꯤ? ꯑꯩꯒꯤ ꯊꯥꯖꯕꯗꯤ ꯑꯩꯒ ꯏꯁꯣꯔꯒꯤ ꯃꯔꯛꯇ ꯈꯛꯇꯅꯤ, ꯅꯣꯏꯅ ꯈꯪꯕ ꯈꯪꯗꯕ ꯃꯊꯧ ꯇꯥꯗꯦ. ꯏꯁꯣꯔꯒꯤ ꯃꯔꯤꯗꯨ ꯈꯛꯇꯪ ꯆꯨꯝꯃꯒ ꯂꯣꯏꯔꯦ. No. That doesn't work. New Testament Bible New Testament yengwa Matthew Revelation bo yengwa matamda Christian gi thazaba ase lochalaga thamya thazaba amata nate. Jisu Khristagi kare hai makhoi gi mahai dagi nakhoina khangani. You will know them by their fruit. Mane haiba thazaba se mahai yan ba thazaba adu haiba thazaba gi mahai yan ba du singlup manung thazaba sing marakta uba phangani. aduna ai di Christian ne aduna ai Christian tung illi se ai thokpa injage Bible kar par prana ka tawraga YouTube ki sermon kar yengaga church ka ju tag kar pilo adu gi wakal lei boy adu isori aning magi wang adu isori aning ma adu Bible gi tami bagi wang madane maramni thaja bai chil inausing Jisu Khristagi loinaba adu da pen ba khuding magna Mahakki mising da loinaba matam da su harau ba leigani kari demo kono Christian am oiba targeti thajaba singa punmina ba harau ba le haina hairi se kari demo kono target isai da David na mana iba matam Mahakki mising loinaba ba khurum jagani haina lakna ba ko ma ai thamo da kya mati harau haina hairi maram David loved God. Aduna kan Jisu Khristagi nungsiba Jisu Khristagi nakna chapminaba du pamjaba adu enjoy tawraga leiba thazaba kana amatana singlup yaudaba punsida hingoi Khristagi loinaba punsi adu harawa khudingmakna Khristagi misingda loinaba matamda harawa nungaiba legani maram Christian oikraba khudingmaksingna uba yaba singlup local church singlup macha amada yawbagi mathau tabase maramdi uba yaba singlup macha du yawbagi mapalna thazaba nang amasung aingonda leiraba uba yadaba Khristagi leinaba mari edu hena uhal. The invisible intimate union with Christ is made visible by being part of a visible local church. Aduna kaino haina haiba oiba targeti thazaba chil inaus ai khoi gi marakta hauji phawa singlup ta yawdu missing leiba oiba targeti wakal khanbi nang Jisu Khristagi tungili now Jisu Khristagi chapminare haina haiba punsido karamana nahana khangise oithokte singlup amata yawdana nahangna nagi punsido karamana Khristagi tung illi haina haiba mayek sena khangi haina haiba oiba targeti singlup amata yawduna haiba singlup adugi makha ponbi. To link into the life of a local church is the only visible way of our invisible, intimate fellowship with Jesus. Singlup amada yawba adugi mapal. Aduna asengba thazaba khudimang through the disciple of Jesus Mahakka Khristagi loinana leiba duda nungaise. Mari sodre Jisu gi asengba sebokna apabu wapau sondoi. Now Christian am khoi kaurudo wapau sondok na bagi true disciple of Jesus preaches the gospel. Haiba magi sebok sing se Jisu Krista na kaubi harau re na chak chana raga adagi phan jongan leiba kana nate Jesus will send them one day. Go on. First phase na chapter 6 da. And then Jisu Krista si raga ma saga kan da he will spread them out to the entire world. Taibang pan loinaba wapau sondok na bagi aduga haiba commission do ai khoi da lei
Thada bisil inausing aikona yengkraba khudingmak sing ase singlup ama isona piba thodang sing gospel community church like kraba Jisu Khristagi thajaba oikraba aikoi khudingmakta piba daide se singlup pi daide karina khoda piriba daide se aikoi apapa wapa bu cherish torok adugi damak sobo tagalaga lotion ma singlup ama oige do bunate aikoi apapa wapa sando bo singlup oige do bune maramdi aikoi isorgi asengba sebo oiba maram. And here's one again, the litmus test of being a true disciple of Jesus. Preaches the gospel. Naga pa wapao sanok na biyong to tharang to bumi dun hagna. Apa wapao haraw ba kadana na. Na phangsa ka haraw am sung kan bi bagi pao do sanok na biyong to tharang to bumi dun hag wai ba. Do you preach the gospel? Is your khong na ki marup sing da. Yung manung da. Tabak to phum da. Care like ai. Maram di ai khoi bu Christian na ko bi ba se. Wapau song nabi damak tan. Magi ning tholi bak adu sem gana bi damak. Adu magi ning tholi bak tu magi apa wapau ke pang sem gana. Purpose to verse 13 de koina uba dugumna. Mar in verse 14 da adu purpose uba dugumna to preach the gospel. So asengba Jisu gi sebokna apa wapau song. Adu aroi ba manga song. Jisu gi asengba sebokna. Jati khuding bu sebok sem na bagi damak. Tatpa laitana hone. Jisu Khristagi asengba sebokna jati khuding mu sebok sem na bagi damang tat pulai tin hone. True disciple of Jesus endeavor to make disciple of all nation. True disciple of Jesus endeavor to make disciples of all nations. Thada bisil announcing Jisu Christ na ma sebok try thoi khandoi higher but the verse 16 the verse 19 phabul ubang and they are from various backgrounds. Hanthane yang budaisu wang ba background this aphabasu patabasu sauganbasu saugandabasu ton mafamdagi ton mi makhal khudimak singne Jisu Christ na makhoi asonba adu urga nang ai sebok obe matidi matik cha haina khatok pa amna toide Jisu Christ na khange Peter haiba nupa ase ai ha ku ahum lag yaro ma phajana khange yet he let him in mathi se mi singna khatok pa aduga Judy macha singna Papchen ba amoy na treat to ba papchen ba amoy na khan manupa man yet Jesus calls him in aduga ai khoi uba phangkhra adugum na Zebedee masanu pa Jacob amasung ma ki manau Johan haiba ani se short temper yan wang ba mine aduga makhoi se silu amada lerek pa oiba ta ga so na khan na chane ba thok ko mine bhap tai adu mokse makhoi tawgre Jesus Christ mangal la sarga de mai kau thra adune yet Jesus let them in Adu kata juna thasa be announcing ade Jisu Khristagi sebok atai singi maraktamu kana hena wangani kana Jisu Khristagi yet ode phamgani pham pam ba chausing pam sebok sing marakta yawe yet Jesus let them in Kariguma singlo mo na gospel community church kariguma ko singlo ba sa ora ka do member khuding mark sing as perfect oiba ason ba amat laita ba aduga amak pa amat laita pap amat ta do mi sing adu katang member og do hena ko na khan bo oiba ta ga di Guess what? We have stopped to be a good or a biblical church. Apa ba katang? Achum ba katang? Adu amak pa yadaw katang na koi member wag daw have later. No. Jisu Khristagi sebok asengba sebok khuding moksing. Zat khuding mak tagi lon khuding mak miching mi khai amat na itana kuchu khai dana. Sahar macha khungung macha khai dana o sidi maiti macha ne sidi atopa tribal macha ne asidi aimol ne asidi achiru ne aduga asidi lamkang ne or sidi kom ne asidi naga ne sidi rongmai ne or khuimasing na ne oining ba mafam dagi oisno lakning ba jaga dagi lakso lair ba dagi lake ina khum ba dagi lakera larik hai ba dagi lakera haite ba dagi lakera aduga kaya hai saugan ba mi oigera aduga yan puning tapa mi oigera wari saraba nungai ba oigera nungai tapa oigera karigumba Krishna kanbira ba oiba taragadi makhoi ga lona chatminnaduna sebok semagi thabak tawgani hai ba Jisu Khristagi sebok oigera khudingmak singi punsidagi uba phangani true disciple of Jesus endeavor to make disciples of all nation Jisu Christ isor na pinabira panggal amasung matik adugi matungina capacity adugi manungda sebok semagi thabak tawga hangbe bo hangbe nahag amasung ayag na karam mising sebok sem na bagi tharang tawga ekhoi wahi ta ga ai khoi na
tꯧba thabak sing aduda thagakadaba mising thadabisi ichil inaus aduna te khoni yengduse karigumba papse menang amasung ebu kanbir kanda mahakna aikhoi magi sebok on sembi bangam boiba targadi aikhoi na sole haina uriba mising adusu Mahakki pangkala magi sebok on sembi bangam thadabisi lanaus manga suba sida aikhoi yengs kira manga dosine again I want to repeat them again. Humbly, the litmus test for a true disciple of Jesus. Humbly, Jisu ge asengba sebokna Mahakki tungel. Jisu ge asengba sebokna Mahakki haiba. Jisu ge asengba sebokna Mahakki loinana laiba tu nuaise. Ako Jisu ge asengba sebokna aphaba wapau sando manga su ako hoji yengmina khibada Jisu ge asengba sebokna jati khudimang pu sebok semna bugidam tatpul laitin hona. Haiba sing ase nang sungai punsi uba phangba haiba sing asida mateng mathau tabadu karamba jaga haiba punsi se khorang jaba nang sung ai oiba karigum haiba punsi se masi amada khorang laita oiba targadi adu kiningai thadu bijil nang sung hoi sol haiba khang haiba du Krishna su khang adu magi thawal marang kai na khoi damang pinabi magi thawai khoi gi nungna thambi haiba thabu se tawung nang bi damang maramde Jisu Khristagi asengba sebokna Mahakki loinana chatminnaduna Mahakki haiba ngani amni Kristi ke chatminaba matamda Mahakna mathau taba pangal khudingmak sing khoida pinabigini thaujal khudingmak sing khoida pinabigini hangada wa hangde ai khoina Kristi ta ngajaraga piningba mangal pi oiba targesu magi asengba sebok amoina tabang pambada hingba asigi gidama thajabi khongthang thangara asin ai ya sade ai khulana mak thangana hebase adu haibadu ngamba phawa Christian I the pangal pinabi voice. Pratna dos. Ipai so. Agnes na bazu Christian. Mahakki sebok sing khandok padagi mapang. Amnung khandok pagi maram khudimo sing du yeng laba matung. Adug magi tung in kraba sing amasung Mahakki tung in nabi dang mahak masana kauthok po sing du yeng laba matung Prabhu. Nagi sebok oi kraba sing aduna karam hain oigani hain haiba da koi hiram manga na koi yeng hanbe. Prabhu, haiba jaga sing se koi sol haiba koi khang. Prabhu ai asom sing sole. Sampai koi mateng pangbi. Prabhu koi gi akiba sing ai koi thaja phata sing amasung Prabhu ai koi gi warning daba amasung awa ana thengning daba amasung ikai ning daba Prabhu ai koi gi mingchat ki damak da khanba pap sing asina maram moraga Prabhu ai koi na haki tungin ba mo ina hingba punsi aduda ai mai pak na hingba ngam daba sing ai koi yawa Prabhu koi mateng pangbi Mahakka loinana Mahakka chatminnaba du koi bhina tambi Mahakka chatminnaba gi mapana Mahakki nungsibu hina khangjaba gi mapana ai koi dagi Mahakna pam ba thaba khudimuk sing se tawjabada ai koi ba pangal pinabi khudimuk sing asigi mapana Mahakki sing hina jakhotpa Mahakki hina jakhotpa Mahakki ningthol ba hina jakhotpa adu voisana Mahakki wangsana ai koi hina nemsana ai hakina nemsana Jisu Khristagi mi jerigan Amen